guys, welcome back to my new video. Odo mayam mo sa hoigi sagai ju chana bali ko kamranga hada. Ade sagai ju chana bodo chat ke tawni khama hoina tutupi da chat khane ko. Ado aina ko baga chalani. Aigina haidi iti me ki kaya assignment pirong ngada bali ko. Se pisal lamaga do gade na ko paga chalani. Siga don cha hoi na mon na tu ki chalani aina akhoi paga chatlani siga na khoi ma chale aina khoi paga chatlani namche jumji gani khoi pa le de khai gi mi meyam thungare to madan nungai bra siga mamaga kucuna honani anta kana taroge tadi aku kuire nona ni lakpani nane nako chene janji kai chene noi khoi jong kasu kai da di kai da ma pan khoi ne zai la cái đó là quên này tôi cho cái hóa liệu thì dẫn lại xuống mẹ một cái xe ngạc không một cái trang đồ này nó cầu đẹp bọc nó khơi mẹ mình chắc bao nhiêu một chặt đấy nghe nó ăn cái tay nghe làm mà Nga.
ꯃꯌꯥꯝ ꯑꯩꯗꯣ ꯁꯥꯒꯩ ꯆꯥꯛꯆꯥꯅꯐꯝꯗꯒꯤ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦꯅꯀꯣ ꯍꯜꯂꯛꯑꯒ ꯉꯟꯅꯕꯨꯗꯤ ꯍꯜꯂꯛꯑꯦ ꯊꯦꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯥꯛ ꯇꯣꯛꯄ ꯍꯜꯂꯛꯑꯦꯅꯀꯣ ꯀꯔꯤꯝ ꯇꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯕꯅꯤꯅ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯌꯨꯝ ꯌꯧꯔꯒ ꯄꯄꯠ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯛ ꯄꯥꯔꯂꯔꯗ ꯑꯃꯨꯛ ꯂꯥꯛꯏꯅꯦꯕꯀꯣ ꯄꯥꯔꯂꯔꯁꯦ ꯑꯗꯨꯁꯨ ꯌꯥꯝ ꯂꯥꯞꯇꯦꯕ ꯑꯩꯈꯣꯏꯗꯨꯒꯒꯤ ꯑꯗꯣ ꯃꯝꯒꯤ ꯇꯥꯔꯦ ꯑꯩꯅ ꯁꯤꯃꯨꯛ ꯌꯥꯡꯅ ꯌꯨꯝ ꯌꯧꯕꯒ ꯐꯤꯌꯣꯡꯗꯣꯛꯄꯒ ꯄꯥꯔꯂꯔꯗ ꯂꯥꯛꯏꯅꯦꯕꯀꯣ ꯃꯃꯥꯏꯁꯦ ꯀ꯭ꯂꯤꯟ ꯑꯞ ꯑꯝꯇ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯨꯒꯩꯗꯤ ꯁꯤꯗꯩ ꯑꯃꯨꯛ ꯍꯜꯂꯒ ꯑꯃꯨꯛ ꯃꯃꯥꯒ ꯑꯃꯨꯛ ꯃꯣꯏꯒꯤ ꯍꯌꯦꯡ ꯅꯦꯛꯁ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯂꯨꯍꯣꯡꯐꯝꯗ ꯑꯃꯨꯛ ꯆꯠꯇꯣꯏꯕ ꯑꯗꯨꯅ ꯊꯕꯛꯁꯦ ꯇꯞꯄ ꯌꯥꯗꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯥꯒꯩꯒꯤ ꯆꯥꯟꯅꯕ ꯍꯜꯂꯛꯑꯒ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯂꯨꯍꯣꯡꯕꯗꯨꯒꯤ ꯌꯨꯝꯗ ꯆꯠꯀꯦ ꯇꯧꯕꯅꯦ ꯆꯠꯄꯒꯤ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏ ꯂꯨꯍꯣꯡꯕꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯄꯦꯟꯗꯜꯁꯨ ꯁꯥꯕ ꯍꯧꯒꯠꯂꯦꯕꯀꯣ ꯑꯗꯨꯝ ꯆꯪꯉꯨꯁꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯝꯅꯤ ꯃꯌꯥꯝ ꯂꯥꯏꯠ ꯊꯥꯟꯗ꯭ꯔꯤ ꯃꯌꯥꯝ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯆꯪꯉꯦ ꯍꯧꯖꯤꯛ ꯀꯥꯞꯄꯨꯗꯤ ꯁꯥꯡꯉꯦ ꯑꯗꯨꯁꯨ ꯌꯧꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯥꯏꯠ ꯊꯥꯟꯕ ꯄꯥꯔꯠꯁꯨ ꯁꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯂꯣꯟꯗꯒꯤ ꯍꯥꯟꯅ ꯂꯥꯏꯠ ꯊꯥꯟꯕ ꯍꯧꯔꯛꯄꯅꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ